Ngasi nungdaran phongkiba Kangleiba Meragi Pause dagi maruoiba pau khara khangasaraga miyamda khudo tamjige sakhangdaba singna numi humni chupna phajinuna thamlamba duka phamba yawba mayoi ani ngasi tekta kajana thadorakhrei Imphal gi Nagam Palalabungda laiba siba maijinari dukanda security oina thabak toriba mi ama aduga dukala si poche yombagi thabak toriba miyoi ani sakhangdaba khulai faiba singna phadina pukhraba matungda miyoi ama thadolaga miyoi ani na phajinuna thamlakhiba adu ngasi nungthing khongjomgi mafam amada thadoklamle hairi sakhangdaba singna phajilubadagi tekta kajana thadorakraba naha ani iduti wahengbam lanthoiba chei kunghumdoi apopa w tondon lefam kumbi bazar amali loitongwam haridas chei kungataru apopa el mani kumar kawi yumnang kunang maning laikai dekini makhoi ani ngasi nungthing pung ani makharam tawada thawa district ke khongjom stropland school manakta sakhangdaba sing aduna thadoklambane makhoi thadokle habagi pau phongbodagi imung managi miyochingna mafam aduda changsinina makhoi ani Imphal tamna puraknaba honaki tanja aduda Imphal police station ge police team amma thodok thokfamda laktuna imung manunggi miyoishinga lonina makhoi Imphal police tamna purakhi airi panba yabadi haukiba August kunga marigi numidang pung maparam tabada Imphal ge Nagam Palalabungda laiba siba maijinari hana mingthonba dukan asida security ona thabok tawba haridas amadi dukan phamba yawba lanthoiba amadi Tamilongdagi Nagamaja amaga loinana puna sakhangdaba singna phajinkhibani masigi matungda Tamilongdagi Nagamaja adudi tekta kajan thadolaga lanthoiba amadi haridas ani bude phajinana thamlakhibani makhoi ani phajinana thamkhibaga mari lenina yumnang kunang maning lekaidagi el haridas maiteba athuba matamda tekta kajan thadokpira u haina yumnang kunogi miyamna ngarang yumnang kuno rural haptada wakat mifam chathakhiba laikhrabani Kuki singdagi oiba union territory ama semnaba demand tawtuna Delhi da August 13 da lili chatnaba sem saba loikhrei State Minister MLA na lusing balenga asigi mathakta tunga ba marakya sibaga loinana Kuki MP amadi Kuki Student Organization KSO na tha asigi 13 da barasin batungna lili chatnaba sem sakhre hairi Kuki jo singtagi oiba legislature ga loinana union territory ama semnaba demand tawduna chakadariba lili adu New Delhi gi Jantra Mantar dagi numi adugi nungthil pung ama makhadagi manga fawa sakani hairi Lonina numi adudasu Churchampurda Zomi Student Federation amadi Kuki Student Organization na sendana lili chatnaba tharang tawkhre hairi panba yabadi Manipur lengang yaningda phongdoktuna lariba Kuki jo MLA taragi manungdagi MLA ahum na handa Kuki jo khaktam haiba yaroi haba wafam phongdokhiba laikhrabani maram asina tha asigi 13 sakadariba lili asigadamak Kuki jo khaktam demand oirabadi MLA ahum adu saogatlak su yai hairi Michael Lamjam thang haukip ki yumda Pochai mai tharamba amadi nomai kapsilamba sing legal action laukani CM haukiba nomaiji numiki numidang pung 12 makharam tabada masakhangdaba khulai paba miyoi 10 romna Churchampur district headquarter dagi awanglomda kimi ahum rom chatlaga laiba Panem village dagi Michael Lamjam thang haukip ki mayumda Pochai sing mai tharamba galonina nomai round ahum kapkhibagi thong aduda chenaba miyoi singi mathakta chapchaba legal action laukhalagani haina Chief Minister MLA na phongdokrei BJP ki spokesperson Mr. Michael Lamjang Thahawkiki mayumda masakhangdaba singna pamdaba thodok sing tatharamba matung Chief Minister MLA na mahaki social media platform X da thagalakhiba post amada sakhangdaba sing aduna satharamliba thong adu akama mongda yaningdaba phongdokpa galonana pamdaba amadi tahoidaba thodok amani lamdam asigi ariba sneak tribe ama oiriba thadau community ki lusingba amagi imung manungda ki helamba singi mathakta chapchaba action lokhatkani hari Naka amaromda Michael Lamjang Thahawkip na mahak masana social media da thagalakpa post amada isona akhoi bangakpi gani amadi lamjingbi gani hauji lamdam asida thoklibi irang asigi manungda pasakhangda bakhulai fiber sing penem balance lairiba khoigi imung amada ahalaman singna target torakpa si nahalgi thaudo aduna anirak subani adubo akhoi thadau community na chapchana leptuna isorgi mafamna thongniri isona punama sing asi khangbi ubibaga loinina akhogedama punama mai unagani habigi thajaba isorgi mafamda thamli isorna hakki thaujabu matam choppada thagatli haina phongdarakli panbayabadi local TV channel amada Kuki supremacy and its propaganda haiba hiramda khanna nainabada Michael Lamjang Thahawki BJP ki spokesperson amoina saru yakhibaga loinana mahaki oiba wakholon sing phongdokhibani arabai tingkolna te haina khunja singna sengdorakli ngara numidang pung 10 rom taba matamda Taba district ki manung sanba sangayong pam Cherapur mathak laikai da masakhang daba khulai paba singna mayai kaba
ꯅꯤꯁꯥ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯂꯥꯛꯄꯗ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯉꯥꯏꯌꯨꯝꯐꯝ ꯆꯤꯔꯥꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯂꯂꯣꯟꯕꯅꯤ ꯍꯥꯏꯕ ꯃꯇꯩ ꯃꯅꯥꯎ 2 ꯐꯥꯔꯒ ꯄꯨꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯤ ꯐꯥꯔꯦ ꯍꯥꯏꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯔꯥꯝꯕꯥꯏꯅ ꯃꯤ ꯐꯥꯔꯦ ꯍꯥꯏꯅ ꯂꯥꯎꯅꯔꯛꯄꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯕ꯭ꯂꯦꯡ ꯐꯌꯔ ꯇꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯍꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯏꯔꯥꯡ ꯑꯗꯨ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯗꯒꯤ ꯅꯦꯝꯊꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯦ ꯍꯥꯏꯅ ꯃꯥꯏꯞꯇ ꯂꯥꯎꯈꯤꯕ ꯑꯗꯨ ꯋꯥꯈꯜ ꯈꯟꯊꯕ ꯋꯥꯠꯍꯧꯕꯗꯒꯤ ꯂꯥꯟꯅ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯤꯡꯒꯣꯜꯒꯤ ꯃꯤꯡ ꯄꯟꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯂꯧꯊꯣꯛꯇꯨꯅ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯣꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯍꯤꯃꯥꯒ ꯐꯥꯎꯅꯔꯤꯕ NH ꯂꯝꯕꯤꯁꯤꯡ ꯄꯨꯡ humdra-nithoi ꯃꯅꯨꯡꯗ ꯐꯥꯎꯅꯍꯟꯅꯕ ꯅꯥꯒꯥꯂꯦꯟꯗꯒꯤ CS ꯅ NHIDCLꯗ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯄꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯦꯟꯗ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ NHIDCL ꯑꯃꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯣꯅꯨꯡ ꯀꯣꯍꯤꯃꯥꯒ ꯐꯥꯎꯅꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤꯁꯤꯡ ꯄꯨꯡ humdra-nithoi ꯃꯅꯨꯡꯗ ꯐꯥꯎꯅꯍꯟꯅꯕ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ NHIDCL ꯑꯃꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯁ꯭ꯇꯦꯠ ꯀꯦꯄꯤꯇꯦꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯅꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯒ ꯂꯣꯏꯅꯅ ꯄꯨꯡ humdra-nithoi ꯃꯅꯨꯡꯗ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯌꯥꯊꯪ ꯇꯥꯎꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯊꯧ ꯇꯥꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯤꯁꯅꯔꯤꯁꯤꯡ ꯑꯃꯗꯤ ꯂꯣꯀꯦꯜ ꯚꯤꯂꯦꯖꯔꯁꯤꯡ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ NHIDCLꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠꯅ ꯃꯊꯧ ꯇꯥꯕ ꯃꯦꯁꯅꯔꯤ ꯑꯃꯗꯤ ꯃꯦꯟꯄꯥꯋꯔꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯕ ꯔꯤꯑꯦꯝꯕꯔꯁꯃꯦꯟꯠ NHIDCLꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯥꯔꯤ 120 ꯆꯪꯂꯛꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯣꯜ, ꯗꯤꯖꯜ ꯑꯃꯗꯤ LPGꯅꯆꯤꯡꯕ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯒ ꯄꯣꯠꯆꯩ ꯊꯟꯅ ꯌꯥꯎꯕ ꯒꯥꯔꯤ ꯀꯌꯥ ꯏꯝꯐꯥꯜꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯦꯇ꯭ꯔꯣꯜ ꯒꯥꯔꯤ 42, ꯗꯤꯖꯜ ꯄꯨꯕ ꯒꯥꯔꯤ 15, LPG 11, FCI ꯆꯦꯡ ꯄꯨꯕ ꯒꯥꯔꯤ 1, ꯍꯥꯔ ꯄꯨꯕ ꯒꯥꯔꯤ 3 ꯑꯃꯁꯨꯡ ꯁꯤꯃꯦꯟꯠ ꯄꯨꯕ ꯒꯥꯔꯤ 22 ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯄꯨꯕ ꯄꯨꯟꯅ ꯒꯥꯔꯤ 110 ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯆꯪꯂꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯄꯦꯇ꯭ꯔꯣꯜ ꯄꯨꯕ ꯒꯥꯔꯤ 38 ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯒꯥꯔꯤ 10 ꯏꯝꯐꯥꯜꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝ ꯊꯥꯗꯣꯛꯈꯤꯕꯅꯤ꯫